Khurumjari Times of Manipur gi all in news miling tabiri basing bo SINTHOI THOKCHOM na taram noksari hauzik pungja si faubagi maroiba pausing miyam da pijari BJP gi ticket tanari basing lanfam ga chap manare ticket phangnana bahona bada kokai lukai na ga dore kharana loksita khasna thiba taga dori haina kaisamthong kendra gi MLA su oriba NPP gi state ki working president Elzen Takumar na haikre Wafam masing asi paumi kharaga unaba amada haikibane mahakna haiki chaukri ama miyoi mari mangana phamnana bahona basi yengbadi nungai chaukri famba fanghauda basing kumhai yengba amuka hena nungai gani BJP gi merep oining basing ticket phangna bagidamakta Delhi da paichin nakre lengak pairiba BJP asi ticket pi khraba matungda marai sai tharak lagani Paumi sing na hangba to pawahang amagi paukum piraduna Elzen Takumar na haiki lengak pairiba BJP gi Thawongbu pendraba amadi yaningdraba party asigi thawpuba miyoi yauna kendra ani ahum maru oiba miyoi khara athuba matamgi manungda NPP da changlak lagani makhoi bu taramna oknana basu party na sem saba loire haike Wushu Association of Punjab na yumbu oiraga mamang thagi tang kundagi kungamanga fauba Lovely Professional University Bagwara Highway Jalandhar Punjab ta pangthokiba kunsuba Junior National Wushu Championship lisingani kungama thoida saruk yaduna medal phanglakraba Wushu sanaroi sing okpagi thoram ama Ibetombi Memorial Wushu Academy ithai khunauna sinduna academy gi sanglenda ngarang pangthokre Thauram maduda Kumbi Kendra gi hanagi MLA Sanasam Bira Kumbi Kendra gi INC gi intending candidate sing Ningombam Ibohal Phamdom Danavir amadi Dr. Khangembam Romesh Laikai gi ahal athokpam Bir Babu Moirangthem Romen Wangu Jila Parishad member Kumbi Sandong Primary School gi headmaster su oriba National Teacher Awardee Khangembam Indra Kumar Ibetombi Memorial Wushu Academy ithai khunau gi founder su oriba Bisnupur District Wushu Association gi president athokpam Syamchan Wangu Gram Panchayat ki pradhan nominee Amom Kisorjit Wangu dagi social worker na athoiba mithunglen sing oina saruk yaki Championship adu da saruk yaruba amadi medal phanglaklaba sanaroi sing official sing du achamba khudol piduna ikai khumnaba utuna taramna okhe Lakadori Batarani Thoishuba Manipur Legislative Assembly election da Langthawal Assembly constituency da intending candidate oina Thorak Liba Karam Nabakishorbo Nation People's Party da changlakpagi taramna okpagi thoram ama pangthokre Iroi sembada laiba Mayol Water Factory da pangthokiba okpagi thoram aduda NPP gi President MLA Jayanta Kumar National Vice President NPP Deputy Chief Minister Joy Kumar na athoiba mithunglen NPP Manipur gi Vice President Kats Loken Aids Bikramjit L Zayanta Jayananda intending candidate of Khurai AC Singjamai Kendra gi intending candidate O Roman Yaskul Kendra gi intending candidate HBS Bikram Amadi Khetrigao Assembly constituency gi intending candidate Nur Hassan su maru oiba mithunglen sing oina saruk yaranduna pangthokhe Thauram asigi saruk ama oina Karam Nabakishor da party asigi luchingba singna party gi flag khushinakhe NPP Manipur gi president Elzen Takumar na haikibada Manipur gi issue sing asisu solve tawba ngamba ase NPP khaktani Manipur gi awonba saktam ama puraknaba hotnabada NPP natana Manipur gi atai political party amata leite commitment laiba economy policy laiba party ase miyamna thajabiu Manipur da sothana lairiba phibam asigi amata ngaireba solution di NPP gi government ama laktuna lairiba awat apa ase yangsinbaga loinana mangzul thaba political party ama oiba haibase chama da chama thajabani haina phongdokhe Mikhal matam da miyam da utchai ba madi khatna chainabagi thabak sing satharak liba asisu yamna laibak thibani haiki loinana Langthawal Assembly constituency gi NPP gi candidate oina thorak liba Karam Nabaki sorna haikibada Langthawal AC da sothariba saukhat thaurangi thabak sing amadi mahai masingi lam da sothaduna leiriba asi mahakna mirep ama oina miyamna thagat piduna mai paklabadi sotharaba hiram sing asi men khatnaba hotnagani haiki Loinana mahakna makata na haikibada mirep ama oiba tarbadi miyamgi ihul khangna chatpasu tangai fade haiki Lamlai Assembly constituency gi Yaifaba tunglamsat ama semnana bagi pandamda miyamna thagat liba mirep sapam sakang leipalgi poster campaign paksan na pangthokre Lamlai Mapari Thogal Lofki Mideng Makada Polling Station 40
Makta Paksanna Nimit Nini Chupna Pangthokiba Poster Campaign Asida Nahacha Kayana Sarugyaki Political Activist Sapam Kanglipal Maitaibu Saugatli Basing Masagi Oizaba Katoklaba Kunagi Yaipanabagidamagta Kanba Nahasingni Imung listing amaga jamangada pandam thamlaga ngarangdagi haukiba poster campaign asi ngasi mai pakna loisinki aikhogi khongthang khudingmak tangkak naina mai pakna sangchunli chapam kanglaipal maitai gidamak meeting pangthokpa yauna chathariba thoram khudingmak mirep masadagi sen amata laudana laikai laikai gi lusing basingna angam angamba puthokna duna pangthokpa ngaktani lakadoriba mikhal asida sapam kanglaipal maitaina sen changdana mihut oina thagat kani amadi Makha tarakpada senja thumja leitaba lamlai assembly constituency ama oihengani namit nini chupna pangthokiba poster campaign da mapung fana saruk yakiba lup asigi thomi khudingmakpo lamlai mapari thogal lupna ngamkhai leitana thagat pa phongdoksari ngasi fauba lup asina leibak machatana thabak khudingmak mai pakna sangsinduna lakle khana sainaba amadi awai akhum yaudana anauba political khongsat ama mai pakna sagat pangamle Assembly constituency asigi naha chada Manipuri political activist sapam kanglaipal maitaibu mapung fana saugat pibagi mathakta ngasidi nupi khunai sada nipunasu aphaba mirep thiraktuna sapam kanglaipal maitaibu mapung fana saugat pirakle lamlai maikaida awonba mapurakna na ba honabada chauna mai pakpagi mami tarakli miyam gi sakthung matiksana phanghanduna awonba purakpa ngamgadabadi chupnatagi sapam kanglaipal khaktani Haiba asi ngasidi lamlai maikegi mipung khudingmaki thamoida warep laure achumba pamba miyam gi thaujaldagi sapam kanglaipal maitaina mihut yaudana oiragani haiba asi aset pathajabani lakadoriba tha khara sida awaba khudingmak asi khangmin nasi haina lup asigi miyamna paujel piri Youth for Sense Haiba Hiramda Unaduna Tanabagi Thorum Ama BJP Kishan Morsagi National Secretary Su Oriba Oinam ACG Intending Candidate KX Jibon Amadi Heloi FC Oinam Napunna Kusam Naduna Sinduna Oinam Awang Lekai Community Hall da Ngarang Numidang Pangthokre Thorum Maduda BJP Kishan Morsagi National Secretary KX Jibonna Athoiba Mithung Len Oina Sarugyaki Motivational Speaker Siddharth Huidrom Amadi Bon Thaunana Wangangloi Oina Sarugyaraduna Saruk yakiba nahasingda matau karamna punsida mai pakani karamna oinam kendra asi chaukhatpa kendra ama ohinsigi haiba awai aukum taunaduna khana nainaki KH Jibonna phongdokibada naha oiringai matamde aki akhang leitaba matang oibana mioi kanglup asina awonba purakpa laina ngamhalle maram masina nahasingda chaukhatpagi asumba lambi khangananaba asigumba thorum asi yamna maru oi haiki Yumda sizinaba refrigerator, washing machine yauna, electrical gi potlamsing maru oina angauba masugi potlamsing miyamna white goods haina khangnariba potlamsing puthoknaba PLI scheme gi makada center na leibak asigi company nifugani thoi khangatkre hiram asigi matangda commerce and industry ministry na phongdokibagi matung inna hariba company sing asi production link incentive PLI gi makada makhoi gi thabak thoram sing hena pakthok sauthok hangadori Haribes ki masigi makada company kuntarukna crore listing ahumga chanipan humputara nipan thadagani masina air conditioner gi potlam sing puthokpada sizinagani masigi mathakta atopa company tara tarukna crore chatre tara taruki senpham thadaduna LED gi components sing puthokna ba hotnagani Khongthang asina ahen ba miyoi listing nipuga mari henbada thabak piduna makhoi gi senthok lambi hengat halagani white goods ki PLI scheme gi personnel ase proposal ase chahi asigi April thada ayaba pirakhibani masiga loinana Department for Promotion of Industry and Internal Trade na scheme asigi nodal department oigani Hauzik ke nadi matang asida Times of Manipur ge Auli News loisinjare mideng tabiri besingbo amuka na kurumjare